Laibagasi heaviest communication satellite CMS-03 ngasi numidang wairampung mangaga minute kun taruk chatpa matamda Indian Space Research Organization ISRO na thagalagani hairi. Hairiba satellite asi Andhra Pradesh ki Sri Harikota da laiba Satish Dhawan Space Center dagi thagat kadabani. CMS-03 asi multi-band military communication satellite amani. Miyam na hairiba satellite asi GSAT-7R hairagasu khangnaribani. Hairiba satellite asi laibag asige khwaidagi sakti leiraba rocket launch vehicle Mark 3 LVM3 gi khuthangda thagat kadabani. Hairib Indian Space Research Organization ISRO na phongdorakpagi matung inna multi-band communication satellite ama oiriba CMS-03 asina Indian landmass yauna oceanic region singda maipakna service piba ngamlagani hairi. Loinana satellite asi thagatnabagi damak kungamari gi oiba countdown su ngarangdagi Sri Harikota gi control center dagi haukrabani.